Landaduna Iran gi infrastructure sing Manghan Takhankhre Meeyoi tarit Sikhre. Nauna US amasung Iran gi marakta leptana ahing taruk khut thoknarakpaga loinana America gi landmis singna Iran gi thongsing train station ama amasung airport ama yauna tongan ba infrastructure singda landakhre hairi. US lamina Iran gi Hormuz Gan province sa Nongthaktagi Landaduna mafam adugi lambi amasung railway infrastructure sing Manghan Takhankhre bagaloidana Meeyoi teresu hatkre haina Iran gi state television na report tawrakre. Iran Strait of Hormuz kudum chansilabadi Washington na laibak adugi infrastructure singda tanana landagani haina cheksin warol thamkraba matungda Nongthaktagi Landaduna train station amasung airport na chingba adu Manghan Takhankhre bani. US na chathariki balanda singi paukom piraduna Iran na Middle East laiba US ki military position sing amasung mapangoi na chaminariba laibak singda missile amasung drone na landaki hairi. Iran na yumno na balaibak singda laiba US base sing amasung Jordan da inaw na hangdugliba US ki air base aduda landakre. Qatar da Iran gi missile sing arep akham leitana kapsilakpadagi laibak adugi miyam safagadaba mafam dal lotuna lainaba laingak na poktak supiki. Iran amasung US ki marakta thokriba lan asi loisinanabagi watemba Qatar asu yamna maruiba thodang lauduna lakhibani. Iran na control tawriba Strait of Hormuz hangdoknabagi wari watai sanaba adu laibak ani ki marakta laikhai tanahandabadagi yaithoktuna lakhibani. US na Iran gi thong kaya Nongthaktagi Landaduna amangata thogan khraba matungda Bahrain amasung Kuwait laiba US base singda Iran na akanba mongda landaki.